Ngasigi wari asi 1971 gini matam adu ingbasu yamna hengatlami. Weather atuda Roger amadi Caroline Peson makhoi ki machanupi mangaga America da leiba Rhode Island gi farmhouse amada leiba laklami. Amadi mase makhoi gi khwaidagi asoiba khongfam haibadu oirami. Farmhouse adu 1736 da saba farmhouse ama oirami. Amadi farmhouse adu ekar chani chaurami. Roger na farmhouse adu chahi tara gi lista lauba oirami. Adubu farmhouse adu da leibaga Roger da yum adugi manungda karigumba nungaitaba ma fauраklami. Mahaki machanupi singi sanapot sing adu masa mathanta mafam amadagi mafam amada leiba fangnarami. Faklang da thelamba photo frame sing adusu masa mathanta makhada taraklami. Marak-marakta ahinga thengbada Carolina kanaguma mana yamna tingthana kapagi khonjel kaya amasu tarami. Nong mama khoi ki machanupi atombi aduna sanaduna leiringaida Carolina sirigi makhada amuga mamiyama mahaki machanupi adubu yeng